Production. मैम ngasi mo ano ba video mo puduna bagsare do मैम hujikse baro matam ne abako baro haije badani pungani makhai tare मैम in sak tung ri dawri se ado theng du theng jame aba do मैम ngasi se chakim pombo ina tawge na tawri aba do मैम ai gi chakim sisu akogi hek thangnari ba room sigi mama macha se ado moi se gaw digi cheng puri abako मैम ado moi cheng je masai jumgi cheng aba अदुगी खप्तोरप चेंगदो अदुगी चकेमदो अदो अइना खरा पुरियबको मदुना चकेम पोंब चागे ना मैम चेंगना थोंब चाबदगी मैम चकेम ओरिजिनल चकेम मचा मचादो अदुना थोंग चाबदुना हाउ मारे खबयाबको अदो हाना अखो इमाई बेगिदा चाही 13 ममांगना मैम अखो इमाना अखो हस्बैंड गी ममाने माना मुक थोंगयाबको अदो मादी बेगिद्रे हुजिक अदो मा बेगिदा अमुक थोंबिग्रे अदुगी मरक्ता ममाना अखोई इपामदगिने थोंगागा टिफिन हापगा पिरियबको अदो अइना अंगपोदी थोंजद्रियबको मैम अदो हुजिक थोंगाय तौरी अदो मैम अइना कमाई थोंगे ना हाइबो मैम चिंगमिनसी अदो मचनजी सुद्रे मैम ममा ओइना थोंबदुदि हंगामदा हापगा थोंगमनेबको अदो अइना थोंदोइसिदि हंगाम जावदबिदा मैम थोंदोइनेबको चानिंगबगी बैदुना अदो कमाई थोंगनी हेना हाइबदो मैम चिंगमिनसीबको मैम अइना हुजिक थोंगदबा कनो चकेमदो सिगा गइरेबको मैम सी चकेमसे मसकसु जाम फजेब हावगदो मोंग माबे अदो सिनी मैम अइना थोंदेबा चकेमदो खजिंग वैरे अदुगी दमदा सिसे अजाबिजे थागे मोरो खरा वैरे उतुंगा वैरे सिंग वैरे मोटर थाकजबगे अदो मैम सिंगा मतुम मा अदो पुलमो रेडी तौरा काना मैम उचरगे अबको आदारगने छोमास तौदिनेबा जामदि थारोय थावसे खतंग खनि थाकते 이거 바다를 한 소바 바다를 먹으러 가자. 이제 그냥 푸르모레 리도 우선매 하고 아시기 나 좀 한번 합쳐가게 아시기 모tor 지금 한번 합쳐가게 하고 motor ada ini yang sih khajing bisa apa nih lagi ya yang senga nih motor nih lagi kayaknya nggak motor ga khajing ga jadi pun nggak ngomongin dari nangkom yang अभी मैम से चकेम से चांदों थमेबको चकेम हापचनी अई चकेम से जांग मारेबो खत्म हापड़ी जांग मैम Jangan ketang tahu ke, ngawuri aja. Nanti ngawuri aja nih, ini jadi tunggu aja bau thongnya tham ya buka, sih mau baksan ke. 이신지 있잖아. 미자도 버리네. 이 돈도 잡으러 간 게 아니라 그래도 우리가 그냥 돈으로 봐. 그다음에 애기 찾긴 보면 이렇게 좀 veja 버리네. 아니야 애기 먹는 좀 통제해봐. 아도 매 암나 통보 우버도디. 또 뭐가 통이잖아 그러면 너 이런 통제 보시는 시 많이 통이야 잡아자 내려 잡아주고 한게 너 그냥 후식 싱지 씻기게 하고 싱지 닭도 있는지 싱지 씻고 가오나 다 오더라 보지 닭도 있는지 너 그냥 후식은 찌인지 그래 왜 먹으래 너 딴 잡으러 간게 시시 수도가 네, ファディゴムシナね、상한ロイバシ. ファディゴム시나네 상한 로이바 시. ファディゴム시나 상한 로이바 시. ファディ고무 시나 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 상한ロイバ시. 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 ファディ고무 시나 상한
ꯐꯗꯤꯒꯣꯝꯁꯨ ꯄꯨꯟꯅ ꯊꯥꯛꯆꯤꯟꯕꯗꯤ ꯌꯥꯕꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯒꯤ ꯆꯒꯦꯝꯄꯣꯝꯕꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨꯝ ꯌꯦꯡꯉꯁꯦꯕ ꯃꯌꯥꯝ ꯀꯣ ꯃꯆꯜ ꯄꯨꯝꯅꯃꯛ ꯍꯥꯞꯈ꯭ꯔꯦ ꯑꯗꯨ ꯐꯖꯅ ꯁꯧꯔꯤ ꯁꯧꯕꯗꯤ ꯐꯖꯅ ꯁꯧꯔꯦ ꯍꯥꯎꯕ ꯍꯥꯎꯇꯕꯗꯨꯅ ꯏꯁꯣꯔꯅ ꯈꯪꯉꯦꯀꯣ ꯍꯪꯒꯥꯝꯗꯤ ꯌꯥꯎꯗ꯭ꯔꯕꯅꯤꯅꯅꯦ ꯈꯪꯗ꯭ꯔꯦ ꯃꯃꯥ ꯍꯣꯏꯅ ꯍꯥꯏꯕꯗꯤ ꯍꯪꯒꯥꯝꯁꯦ ꯌꯥꯝ ꯃꯊꯧ ꯇꯥꯏꯌꯦꯅ ꯍꯥꯏꯌꯦꯕ ꯆꯒꯦꯝꯄꯣꯝꯕꯒꯤꯗꯃꯛꯇ ꯊꯥꯗ꯭ꯔꯦꯕꯀꯣ ꯏꯁꯤꯡꯁꯤꯁꯨ ꯈꯤꯇꯪ ꯍꯥꯞꯆꯤꯟꯖꯔꯒꯦ ꯑꯍꯥꯟꯕ ꯊꯥꯛꯍꯧꯗ꯭ꯔꯦ ꯊꯨꯝꯁꯤꯁꯨ ꯈꯤꯇꯪ ꯊꯥꯒꯦ ꯃꯌꯥꯝ ꯃꯅꯝꯗꯤ ꯐꯖꯅ ꯅꯨꯡꯁꯤꯔꯦꯕ ꯐꯗꯤꯒꯣꯝ ꯊꯥꯛꯆꯕ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯁꯤꯒꯗꯕ ꯃꯑꯣꯡ ꯃꯥꯜꯂꯤꯁꯦ ꯑꯩꯅ ꯇꯤꯡꯉꯤꯕ ꯃꯌꯥꯝꯁꯦ ꯄꯨꯝꯅꯃꯛ ꯊꯣꯡꯉꯝꯃꯗꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯈꯥꯡꯁꯤꯃ ꯄꯥꯊꯅ ꯆꯠꯈ꯭ꯔꯅꯦꯕ ꯑꯩ ꯌꯥꯝ ꯍꯦꯟꯖꯟꯅ ꯇꯤꯡꯖꯔꯨꯔꯦ ꯈꯪꯗꯦ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯆꯒꯦꯝꯄꯣꯝꯕꯁꯦ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯃꯌꯥꯝ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯣꯕꯀꯣ ꯑꯗꯣ ꯉꯁꯥꯏ ꯑꯩꯅ ꯎꯠꯆꯈꯤꯕ ꯃꯆꯜ ꯃꯌꯥꯝꯗꯣ ꯃꯌꯥꯝꯗꯨꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯐꯗꯤꯒꯣꯝꯁꯤꯗ ꯊꯥꯛꯀꯗꯕꯗ ꯉꯥꯏꯔꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯗꯨꯅꯤ ꯈꯖꯤꯡ ꯉꯥꯔꯤꯗꯨꯁꯨ ꯃꯌꯥꯝꯀꯣ ꯅꯍꯥꯟ ꯑꯇꯥꯗ ꯐꯪꯉꯨꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯤꯒ ꯈꯖꯤꯡ ꯉꯥꯔꯤꯁꯦ ꯑꯩꯗꯤ ꯉꯥꯔꯤ ꯑꯣꯏ ꯃꯥꯜꯂꯦ ꯈꯜꯂꯨꯔꯦꯕꯀꯣ ꯉꯥꯔꯤ ꯅꯞꯄꯝꯗ꯭ꯔꯦ ꯑꯖꯥꯏꯕ ꯑꯣꯏꯔꯝꯃꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯇꯥꯡꯕꯨꯗꯤ ꯇꯥꯡꯉꯒꯁꯨꯅꯦ ꯑꯗꯨꯝ ꯍꯥꯎꯗꯤ ꯍꯥꯎꯋꯦꯕꯀꯣ ꯕꯣꯔꯥ ꯌꯥꯝꯅ ꯑꯩꯈꯣꯏ ꯑꯉꯥꯡꯕꯒꯁꯨ ꯌꯥꯝ ꯊꯛꯆꯤꯟꯗ꯭ꯔꯦꯕꯀꯣ ꯃꯌꯥꯝ ꯁꯤꯅꯤ ꯃꯣꯇꯣꯔꯒ ꯄꯨꯔꯥ ꯃꯨꯟꯅꯕ ꯑꯣꯏꯔꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯐꯗꯤꯒꯣꯝꯁꯦ ꯆꯥꯏꯁꯜꯂꯒꯦꯕꯀꯣ ꯑꯗꯨꯝ ꯂꯣꯏꯁꯜꯂꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯉꯁꯤꯒꯤ ꯀꯩꯅꯣꯁꯦ ꯆꯒꯦꯝꯄꯣꯝꯕꯁꯦ ꯁꯤꯗ ꯂꯣꯏꯔꯦ ꯑꯗꯣ ꯃꯊꯪ ꯇꯥꯕ ꯚꯤꯗꯤꯑꯣ ꯀꯩꯀꯩ ꯍꯥꯞꯄ ꯌꯥꯕ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝ ꯌꯦꯡꯁꯦꯕꯀꯣ ꯑꯗꯩ ꯍꯥꯎꯅꯤ ꯍꯥꯎꯔꯣꯏ ꯍꯥꯏꯕꯁꯨ ꯃꯌꯥꯝ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯃꯨꯛꯐꯥꯎ ꯊꯣꯡꯖꯗꯕ ꯏꯟꯖꯥꯡꯅꯦꯕꯀꯣ ꯃꯌꯥꯝ ꯅꯪ ꯆꯥꯛ ꯆꯥꯗꯣꯏꯕꯣ 하고요. 구하고 막 그냥 구하고 막 수많은 남들 try 또 언제 보면 아니 동이지만 구하고 막 물론 몇 번씩 배는 하라